ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯩꯁꯨꯗꯒꯤ ꯁꯂꯥꯏ ꯋꯥꯄꯜ꯫ ꯊꯠꯂꯣ ꯃꯈꯥꯔꯣꯝꯗ ꯈꯔ, ꯑꯋꯥꯡꯂꯣꯝꯗ ꯈꯔ ꯑꯃ, ꯃꯅꯤꯡꯂꯣꯝꯗ ꯈꯔꯁꯨ ꯊꯠꯂꯨꯅꯦ꯫ ꯃꯃꯥꯡꯂꯣꯝꯗ ꯆꯦꯟꯈꯤꯗꯧꯔꯦ꯫ ꯆꯪꯁꯜꯂꯨꯅꯦ ꯅꯣꯏꯕꯨ, ꯔꯥꯎꯟ ꯀꯣꯏꯁꯜꯂꯨ, ꯇꯥꯡꯊꯣꯛꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯃꯤ ꯃꯌꯥꯝꯒꯤ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯛꯏꯕ ꯃꯇꯧ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯂꯕ ꯁꯖꯤ ꯑꯗꯨ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯇꯔꯥꯎ ꯇꯔꯥꯎꯔꯤꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯨꯝ ꯌꯦꯡꯖꯕ ꯑꯗꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯈꯣꯏꯅꯗꯤ ꯎꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯍꯣꯏꯅꯗꯨꯝꯅ ꯐꯥꯒꯗꯕꯒꯤ ꯐꯤꯚꯝ ꯁꯦꯝꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯃꯅ ꯌꯦꯡꯉꯣ ꯏꯅꯥꯎꯆꯥ, ꯁꯖꯤ ꯑꯁꯤ ꯑꯁꯤꯗ ꯀꯨꯟꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯥꯎꯅꯕ ꯇꯧꯁꯤ꯫ ꯂꯥꯛꯑꯣ, ꯇꯞꯅ ꯆꯪꯉꯨꯀꯣ꯫ ꯃꯈꯣꯏ ꯃꯌꯥꯝ ꯁꯥ ꯑꯗꯨ ꯐꯥꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯃꯤ ꯌꯥꯝꯕꯅꯤꯅ ꯑꯣꯝꯁꯤꯟꯗꯨꯅ ꯐꯥꯔꯤ꯫ ꯁꯖꯤ ꯑꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯉꯥꯛꯇꯅꯤ꯫ ꯋꯥ ꯌꯥꯟꯕ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯂꯥꯏꯑꯣꯏꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯄ ꯁꯖꯤꯅꯤ꯫ ꯃꯈꯣꯏꯅ ꯐꯥꯔꯤꯕ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯅꯩ꯫ ꯑꯩ ꯏꯆꯥꯗꯣ ꯅꯣꯏꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯁꯖꯤ ꯆꯥꯔꯗꯤ ꯅꯣꯏ ꯍꯥꯏꯕꯅꯤ꯫ ꯇꯥꯟꯕꯨ ꯆꯥꯔꯦꯗ꯫ ꯑꯃꯅ ꯑꯃꯨꯛ ꯁꯖꯤ ꯆꯥꯕꯁꯦ ꯂꯩꯊꯨꯡ ꯂꯩꯅꯥ ꯀꯣꯛꯑꯦꯅ ꯍꯥꯏꯅꯕꯅꯦ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯌꯥꯝ ꯊꯨꯡꯅꯒꯦ ꯑꯗꯣ ꯌꯦꯡꯉꯨꯔꯁꯤ꯫ ꯈꯔ ꯑꯃꯅ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯕꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯂꯥꯏꯚ ꯇꯧꯔꯤ꯫ ꯈꯪꯍꯧꯗꯦ ꯋꯥꯡ ꯆꯥꯎꯔꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯨꯄꯥ ꯑꯃꯅ ꯅꯣꯏ ꯃꯌꯥꯝ ꯉꯥꯏꯈꯣ꯫ ꯀꯥꯔ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯋꯥꯡ ꯆꯥꯎꯕ, ꯀꯩ ꯄꯥꯝꯒꯦ? ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯒꯤꯅꯣ? ꯑꯩꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯌꯥꯏꯁ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯐꯥꯔꯤꯕꯗꯤ ꯀꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ, ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯅꯨꯄꯥ ꯅꯍꯥ ꯑꯃꯅ ꯏꯕꯨꯡꯉꯣ꯫ ꯅꯨꯄꯥ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ꯫ ꯑꯩꯈꯣꯏꯅ ꯐꯥꯔꯕ ꯁꯥ ꯑꯁꯤꯕꯨ ꯅꯪꯒꯤꯅꯦꯅ ꯍꯦꯛꯇ ꯍꯥꯏꯕꯁꯤꯕꯨ ꯆꯩ ꯅꯤꯕꯒꯤ ꯋꯥꯅꯤꯗ ꯅꯪꯒꯤꯗꯣ꯫ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯁꯥ ꯑꯁꯤ ꯐꯥꯅꯕ ꯍꯣꯠꯅꯕꯗ꯫ ꯀꯩꯀꯥꯟꯗꯒꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤꯗꯣ? ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ꯫ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯌꯥꯝꯕ, ꯋꯥꯔꯧꯕꯤꯅꯨ꯫ ꯅꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯑꯃ ꯍꯥꯏꯕꯤꯌꯨ, ꯑꯩ ꯄꯤꯖꯒꯦ꯫ ꯌꯥꯏꯁ ꯑꯁꯤꯃꯗꯤ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯋꯥꯇꯥꯅꯩ꯫ ꯀꯣꯟꯅꯊꯪꯗ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯄꯩꯁꯥ? ꯀꯌꯥ ꯄꯤꯖꯧ ꯍꯥꯏꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩ ꯄꯤꯖꯒꯦ꯫ ꯌꯥꯏꯁ ꯑꯁꯤꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯨꯄꯥ ꯑꯃꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤ ꯊꯥꯗꯣꯛꯂꯒꯦ, ꯅꯪ ꯑꯩꯈꯣꯏꯗ ꯂꯨꯄꯥ 10,000 ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯒꯅꯤ ꯑꯊꯧꯕ꯫ ꯃꯌꯥꯝ, ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ꯫ ꯌꯥꯏꯁ ꯑꯁꯤ ꯊꯥꯗꯣꯛꯆꯈꯤꯒꯦ꯫ ꯑꯩꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯆꯠꯁꯤ, ꯑꯗꯨꯒ ꯁꯣꯏꯗꯅ ꯄꯤꯖꯒꯦ꯫ ꯑꯁꯨꯝꯅ ꯌꯥꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯏꯁ ꯑꯣꯏꯔꯤꯕ ꯁꯖꯤ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯈꯔ ꯉꯛꯄ ꯐꯥꯎꯅꯩ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯤꯡꯉꯣꯜ ꯀꯥ, ꯄꯤꯕꯥ ꯀꯥ ꯃꯁꯤꯡ ꯁꯨꯅ ꯂꯩ꯫ ꯑꯀꯣꯏꯕꯗꯁꯨ ꯆꯥꯎꯔꯕ ꯁꯪꯒꯣꯏ ꯑꯃꯁꯨ ꯂꯩ꯫ ꯁꯥ ꯁꯟ ꯖꯤꯕ ꯄꯥꯟꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯁꯨ ꯆꯥꯎꯅ ꯇꯥꯔꯤ꯫ ꯑꯀꯣꯏꯕꯗꯁꯨ ꯂꯩꯁꯨ ꯃꯁꯤꯡ ꯁꯨꯅ ꯊꯥꯔꯤ꯫ ꯅꯨꯄꯥ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯨꯄꯥ 15,000 ꯄꯨꯊꯣꯔꯛꯏ꯫ ꯑꯊꯧꯕ, ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯕꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯑꯉꯝꯕ ꯈꯔ ꯍꯦꯟꯅ ꯍꯥꯞꯆꯔꯕꯅꯤ꯫ ꯄꯩꯁꯥꯁꯤꯗ ꯂꯩꯖꯔꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯚ ꯇꯧꯈꯤꯕ ꯑꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯦ꯫ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯃ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯞꯂꯞꯅ ꯊꯤꯜꯂꯛꯏ꯫ 3-4ꯔꯛ꯫ ꯄꯤꯁꯛ ꯏꯃꯨꯡꯂꯣꯝꯗꯒꯤ ꯏꯁꯣꯟ ꯁꯣꯟꯅ ꯃꯧꯈꯥꯡ ꯀꯣꯜꯂꯞ ꯇꯧꯗꯨꯅ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯝꯁꯨꯛ ꯇꯧꯔꯛꯄ ꯃꯤ ꯃꯁꯛ ꯐꯖꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯒꯤ ꯇꯟꯖꯥꯗꯨꯅꯤ꯫ ꯑꯍꯟꯒ ꯑꯣꯏꯔꯦ, ꯍꯦꯟꯅ ꯎꯈꯤꯗ꯭ꯔꯦ ꯁꯤꯔꯤ ꯁꯤꯔꯤꯕ ꯈꯣꯟꯖꯦꯜꯅ꯫ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯂꯝꯉꯥꯟꯕꯅ ꯑꯕꯣꯛ,
ngasi ahingsima leizage yagadro akoi Imphal gi MU gi student singni mafam asida garigumba khara thijenaba lakpani ado numisisu tagre lamida gari yaraktabade changjapam bibiyona ngasi gi haye nongalakbaga khulsigi padanga tanaduna akoi gi lefam ado silhange bisakna lao lao changa nakoi ga yanu ne la ibo mahausana su nakoi gumbase marak marakta hek lai phamu pansingdo lawraga phamu napuse masa ka jikngamdabadagi ne mai yailamlibani ne lamngan bana abo ipuse kayuna ngamjiro yungi mi atadi leitaba abo ka apo khaktaro leije nate isa nupa ama sulai madi arapada legi ngasi hala oi akoi hum khaktani leije Luciana abo hingkol se yam chawa male akoi ne sangapada chawi da koi waram nagani sai singane sarga potharo chawi da koi waram nagani sai singato charaga potharo saktine thongaga saro ko sidagi sinane chemni asida ngaru bakta nga yaiba leibani kaksoi oina thongo ko napuse hiphalukhige adugane nakoi gi leifam ka ado apokta age asi hairam naga solaba makwang kolaba ahal ani adu yumzaw adugi kahamada changare lamnganba sanathoi thoiba luhen bimon lucia liana abema yaifabi makoi punna tarase timwa oina lakbani singda hauba mana masingna hida puthokpa karina yai haiduna karamba lafamda chasige haina khanari tanja aduda Facebook ta sthaphabagi video ama ukhibani asum yenglubada mafam asida khalnuna lakpani thekare matam ase makhoina yorakpada pung 3 amuk tarabani makoi nupi mari aduna sangduna sak thongi sak yaibagi tanja aduda ahal oiraba abu adu thorai isuja noibu chak loirabo thoibana abo sida pamuse sakudi loidore ado aboktagi khangningba wari kharaju leye wari ngak sase kari wari no ne hayo ngasai gido bai dai dong tapirong ne ngasai gi lambido ai kawri bektagi dai adu lokthokuna lamngan mena pirai ikoi koina makoi punna fami abo sida nomaijing tapak haise pem walige ha noibu nomaijing tapakta chatke haibrane haige sidagi kilometer 15 kati chalamgadaba male gari na chatlabadi koi howalami nateda adubu gari sangpa yade mafam adudi noina hojik lairiba nopo sengmai lila khambo haina kawiko sidagi bazar sengmai haina ama leirangani adubu nakhoi gari da changba yangani adudagi mamang pangna lambi amakhak leiramgani aduda adum changadamni ko yaiphabina amu abo sagaiga yam leijalo jangal ama leirabadi sa kharadi leifam thopani ne khun maza ama tadoini bazar dagi changaga adagi singmoina leikhrani nakoina numit kani leigadoriba Luciana abo hapta ani mukti leitaw male ado khangde mafamdo hana chalukhige aduga khanglani langan bana abo si mafamje khangramda yengbiune asi hairaga sadi phabagi video adu ahal aduda utli bisak ngahak tumina yengi aduga mitnu pira kitang ihawbagum tawna yengduna lei aduga tapna khangi mafam asigisu nungsiba warisu leiribaniko nakhoina chatlaga mafam asida ahal miyai oiraba nupa ama leirangani mangolda wafam singi wari singado lihal abo ware potharuki ko tu oi thamba ka asidanane ningol kani ye thamba asidanane biba kani lainingbu ka amadane sangduna leiro ko se latren se sida leire kerosin je leibani hanjilu asi hairabnaga ahalladu pothaba changare
ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯖꯥꯠꯅꯣ? ꯌꯥꯝ ꯇꯥꯅꯤꯡꯉꯦ꯫ ꯑꯄꯨꯒꯤꯁꯦ ꯄꯤꯔꯥꯒ ꯆꯦꯜꯂꯤ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯨꯗ꯫ ꯑꯃꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ, ꯆꯥꯛ ꯊꯤꯔꯣ, ꯆꯥꯔꯒ ꯄꯣꯊꯥꯔꯁꯦ, ꯍꯌꯦꯡ ꯉꯟꯅ ꯆꯠꯇꯣꯏꯅꯤ, ꯈꯣꯡꯅꯅꯦ ꯆꯪꯒꯅꯤ ꯍꯥꯏꯗꯣ꯫ ꯑꯩꯈꯣꯏ ꯀꯣꯛ ꯂꯩꯕ ꯅꯨꯄꯥꯁꯤꯅꯅꯦ ꯈꯟꯕꯁꯦ ꯑꯗꯨꯝ ꯇꯧꯔꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯦ ꯑꯩꯅ꯫ ꯑꯁꯨꯝꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯄꯣꯊꯥꯈꯔꯦ꯫ ꯅꯨꯄꯤꯁꯤꯡꯗꯨꯅ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯈ꯭ꯔꯦ, ꯅꯨꯄꯥꯁꯤꯡꯗꯨꯅ ꯕꯤꯕꯥ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯇꯔꯥ ꯑꯗꯨ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯍꯤꯡꯒꯣꯜ ꯆꯥꯎꯏ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯒ ꯎꯕꯁꯤꯗꯅ ꯍꯦꯟꯅ ꯑꯉꯛꯄ ꯑꯣꯏꯔꯦ꯫ ꯅꯤꯡꯉꯣꯜ ꯀꯥ, ꯕꯤꯕꯥ ꯀꯥ ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯤ꯫ ꯁꯪꯒꯣꯏ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ꯫ ꯁꯪꯇꯞ ꯄꯔꯦꯡ ꯄꯔꯦꯡꯅ ꯁꯟ, ꯌꯦꯟ, ꯉꯥꯅꯨ ꯃꯁꯤꯡ ꯁꯨꯅ ꯂꯩꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯁꯥ ꯁꯟ ꯂꯩꯔꯤꯕ ꯈꯨꯗꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯄꯤꯁꯛꯁꯨ ꯃꯄꯨꯔꯣꯏꯕ ꯃꯥꯡꯒꯣꯜ ꯆꯥꯎꯒ ꯅꯨꯡꯁꯥ ꯌꯥꯏꯔꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯥꯡꯒꯣꯜ ꯅꯤꯖꯔꯤ꯫ ꯄꯤꯁꯛꯅ "ꯃꯥꯏ ꯄꯥꯛꯎꯀꯣ ꯏꯁꯨꯁꯤꯡ, ꯑꯃꯨꯛ ꯂꯥꯛꯎꯀꯣ, ꯍꯜꯂꯝꯗꯥꯏꯗꯅꯦ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯉꯛꯎꯀꯣ" ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯆꯥꯕꯨ ꯀꯧꯏ꯫ "ꯏꯕꯦꯆꯥ, ꯇꯥꯕ꯭ꯔꯣ? ꯑꯉꯥꯡꯁꯤꯡꯗꯣ ꯆꯠꯈꯤꯗꯣꯔꯦꯅꯦ, ꯄꯨꯊꯣꯔꯛꯎꯅꯦ ꯅꯪꯕꯣ ꯄꯣꯠꯁꯤꯡꯗꯣ"꯫ ꯏꯕꯦꯆꯥ ꯂꯤꯒꯤ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ "ꯕꯦꯝꯃ, ꯁꯦ ꯁꯤ ꯄꯨꯈꯣ, ꯑꯩꯅ ꯉꯔꯥꯡ ꯅꯝꯃꯅꯤ, ꯎꯇꯣꯡ ꯆꯥꯛꯅꯤ, ꯏꯆꯥꯁꯤꯡ ꯂꯝꯕꯤꯗ ꯆꯥꯔꯣꯀꯣ"꯫ ꯐꯅ ꯌꯥꯝꯃꯤ ꯎꯇꯣꯡ ꯆꯥꯛ ꯑꯗꯨ ꯂꯝꯉꯥꯟꯕꯅ "ꯑꯦ ꯏꯃꯥ, ꯌꯥꯝꯃꯜꯂꯤꯁꯤꯗꯤ, ꯂꯣꯏꯅ ꯄꯨꯕꯗꯤ ꯈꯔ ꯈꯛꯇ ꯄꯤꯕꯤꯌꯣ"꯫ "ꯌꯥꯗꯦ ꯌꯥꯗꯦ, ꯂꯣꯏꯅ ꯄꯨꯔꯣ, ꯂꯝꯕꯤ ꯁꯥꯡꯉꯤ, ꯉꯁꯤꯗꯤꯅꯦ ꯌꯣꯜꯂꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏ ꯄꯨꯖꯅꯕ ꯍꯥꯏꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯆꯤꯡ ꯂꯥꯜꯂꯒ ꯑꯍꯥꯡꯕ, ꯋꯥꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯧꯕ ꯖꯒꯥ ꯑꯃ ꯊꯦꯡꯅꯒꯅꯤ, ꯃꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯒꯅꯤ, ꯃꯉꯣꯟꯗ ꯎꯇꯣꯡ ꯆꯥꯛꯇꯣ ꯑꯅꯤꯇꯪ ꯄꯤꯕꯤꯔꯝꯃꯨꯀꯣ ꯆꯥꯆꯥ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯨ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗꯨꯅ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯤꯛꯇꯛ ꯇꯧꯕ ꯄꯣꯠꯐꯝ ꯃꯆꯥ ꯃꯆꯥ ꯊꯥꯗꯨꯅ ꯐꯝꯂꯤꯕ ꯖꯒꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯏ ꯁꯦꯛꯃꯥꯏ ꯕꯖꯥꯔ꯫ ꯃꯐꯝ ꯆꯥꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯈꯥꯝꯂꯗꯨꯅ ꯋꯥꯟ ꯋꯦ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯍꯧꯏ꯫ ꯃꯩꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯐꯪꯕ ꯖꯒꯥ ꯅꯠꯇꯦ, ꯅꯣꯡꯃ ꯂꯥꯛꯂꯒ ꯅꯣꯡꯃ ꯃꯨꯠꯂꯤ꯫ ꯏꯟꯇꯔꯅꯦꯠꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ꯫ ꯅꯨꯄꯤ ꯃꯔꯤ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨꯕꯨ ꯂꯥꯏꯞ ꯀꯟꯅ ꯊꯥꯔꯤ꯫ ꯑꯁꯨꯝꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕꯗ ꯁꯤꯈꯣꯡ ꯍꯥꯏꯅ ꯈꯨꯟ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯅꯨꯃꯤꯠꯅ ꯀꯣꯛꯇꯨꯅ ꯂꯩꯕ ꯇꯟꯖꯥꯗꯨꯅꯤ ꯎꯈꯥ ꯑꯃꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯉꯁꯥꯏ ꯄꯤꯔꯛꯂꯤꯕ ꯎꯇꯣꯡ ꯆꯥꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯏ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯈꯨꯠꯇ ꯅꯨꯡꯊꯪ ꯃꯆꯥ ꯑꯃꯃꯝꯁꯨ ꯄꯥꯏ꯫ ꯄꯥꯝꯕꯤ ꯃꯆꯥ ꯃꯆꯥ ꯈꯔꯁꯨ ꯄ꯭ꯂꯥꯁꯇꯤꯛ ꯃꯆꯥ ꯃꯆꯥꯗꯁꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯐꯅ ꯁꯥꯡꯂꯦ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯈꯔ ꯌꯥꯝꯅ ꯂꯟꯅ ꯂꯟꯅ ꯊꯦꯡꯅꯩ꯫ ꯃꯔꯤꯡ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯅꯁꯨ ꯁꯝ ꯌꯥꯟꯗꯨꯅ ꯊꯦꯡꯅꯩ꯫ ꯌꯥꯝꯅ ꯂꯥꯞꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯅꯨꯃꯤꯠ ꯆꯪꯈ꯭ꯔꯒ ꯃꯉꯥꯜꯅ ꯂꯩꯍꯧꯕ ꯇꯟꯖꯥꯗꯨꯅꯤ꯫ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯌꯥꯒꯗꯕ ꯄ꯭ꯂꯥꯟ ꯑꯣꯏꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ꯫ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯂꯥꯛꯏ꯫ ꯂꯥꯞꯇꯛꯅ ꯃꯩꯉꯥꯜ ꯑꯃ ꯎꯕꯗꯨꯕꯨ ꯃꯗꯨ ꯇꯞꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯑꯁꯨꯝ ꯃꯩꯉꯥꯜ ꯑꯗꯨꯗꯣ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯔꯛꯏ꯫ ꯅꯨꯄꯥ ꯑꯃ ꯃꯥꯡꯗ ꯆꯠꯂꯤꯕ ꯑꯗꯨ ꯎꯕꯗ ꯁꯅꯥꯊꯣꯏꯅ ꯀꯧꯔꯛꯏ꯫ "ꯄꯥꯕꯨꯡ, ꯀꯔꯤꯝꯇ ꯍꯪꯖꯒꯦꯕ"꯫ "ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯍꯪꯉꯨ ꯌꯥꯅꯤ"꯫ "ꯑꯩꯈꯣꯏ MUꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯥꯏꯖꯤꯡ ꯇꯝꯄꯥꯛ ꯍꯥꯏꯅ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯖꯩ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯒꯗꯕ ꯑꯇꯩ ꯃꯐꯝꯗ ꯍꯧꯗꯕ ꯄꯥꯝꯕꯤꯁꯤꯡ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯊꯦꯡꯅꯖꯩ꯫ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕ ꯂꯥꯛꯆꯕꯅꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯗꯃꯛꯇ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯇꯝꯄꯥꯛ ꯑꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ꯫ ꯌꯥꯔꯦꯛꯐꯝ ꯃꯐꯝ ꯆꯥꯕ ꯂꯩꯔꯗꯤ, ꯅꯨꯄꯤꯁꯨ ꯌꯥꯎꯕꯅꯤꯅ ꯈꯤꯇꯪ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨꯕ"꯫ "ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ"꯫ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨꯗꯒꯤ ꯎꯕꯅꯤ꯫
ꯌꯥꯝꯅ ꯂꯦꯝꯕ ꯐꯤꯕꯝꯃꯨꯛꯇꯤꯅꯤ ꯅꯨꯄꯤ ꯃꯔꯤ ꯑꯗꯨ ꯈꯨꯠꯀ ꯄꯥꯏꯅꯗꯨꯅ ꯏꯪꯒꯤꯠ ꯇꯧꯅꯩ꯫ ꯋꯥ ꯃꯌꯥꯝ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯅꯨꯄꯥ ꯑꯗꯨ ꯆꯪꯈꯤ꯫ ꯈꯔ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯁꯪꯇꯞ ꯃꯆꯥ ꯈꯔꯁꯨ ꯎꯏ꯫ ꯃꯩ ꯊꯥꯜꯂꯤꯕ ꯁꯪꯇꯞ ꯑꯃꯗ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯎ ꯁꯤꯗ ꯆꯪꯉꯣ꯫ ꯅꯈꯣꯏ ꯃꯤ ꯀꯌꯥ ꯁꯨꯒꯦꯅꯦ?" ꯂꯝꯉꯥꯟꯕꯅ, "ꯑꯩꯈꯣꯏ 10ꯅꯤ꯫ ꯄꯥꯕꯨꯡ, ꯅꯨꯄꯤ 4ꯒ ꯅꯨꯄꯥ 6ꯒ꯫ ꯃꯐꯝ ꯑꯁꯤ ꯄꯥꯕꯨꯡꯒꯤ ꯖꯒꯥ ꯑꯣꯏꯗꯣꯏꯔꯥ?" "ꯍꯣꯏ, ꯑꯩꯒꯤ ꯇꯁꯦꯡꯕ ꯖꯒꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯒꯨꯝꯕꯅꯤ꯫ ꯑꯩꯗꯤ ꯅꯈꯣꯏꯅ ꯂꯥꯛꯄꯗ ꯁꯦꯛꯃꯥꯏ ꯍꯥꯏꯅ ꯂꯝ ꯑꯃ ꯐꯥꯎꯔꯛꯄꯗꯣ ꯑꯗꯨꯗꯒꯤꯅꯤ." ꯂꯝꯉꯥꯟꯕꯅ ꯍꯥꯊꯨ-ꯍꯥꯊꯨꯅ, "ꯄꯥꯕꯨꯡꯁꯤ ꯄꯥꯏꯈꯣꯝꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" ꯃꯥꯅꯤ꯫ ꯅꯈꯣꯏ ꯑꯩꯒꯤ ꯌꯨꯝꯗ ꯂꯝ ꯊꯨꯡꯂꯨꯔꯕꯣꯏꯔꯦꯀꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯇꯞꯅ, "ꯀꯗꯥꯏ? ꯏꯃꯥꯅ ꯄꯤꯔꯛꯄ ꯑꯩꯒꯤ ꯎꯇꯣꯡꯆꯥꯛꯇꯤ?" ꯂꯝꯉꯥꯟꯕ ꯏꯉꯛ-ꯉꯛꯅ ꯕꯦꯒ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯎꯇꯣꯡꯆꯥꯛ 2 ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯝꯅ ꯎꯇꯣꯡꯆꯥꯛ ꯄꯤꯔꯛꯑꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯣ ꯄꯥꯕꯨꯡꯅ?" ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯁꯂꯥꯏ ꯋꯥꯄꯟ ꯌꯧꯒꯗꯕ ꯃꯤ ꯎꯕ ꯌꯥꯗꯕꯅꯦ꯫ ꯑꯁꯨꯝꯅ ꯎꯇꯣꯡꯆꯥꯛ ꯍꯦꯛ ꯄꯤꯔꯛꯄꯅꯦ, ꯑꯗꯨꯒꯤ ꯈꯪꯕꯅꯤꯗ꯫ ꯑꯗꯣ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯒꯤ ꯑꯇꯩ ꯃꯐꯝꯗ ꯃꯩ ꯍꯧꯕ ꯌꯥꯗꯦꯀꯣ? ꯁꯤꯒꯤ ꯖꯒꯥꯁꯤ ꯈꯛꯇꯅꯤ ꯃꯩ ꯍꯧꯕ ꯌꯥꯔꯤꯕ꯫ ꯑꯗꯨꯒ ꯑꯃꯅ, ꯁꯤꯗ ꯆꯥꯛ ꯊꯣꯡꯂꯕꯗꯤ ꯁꯨꯡꯃꯨꯟ ꯃꯨꯜꯂꯣꯏ꯫ ꯑꯗꯨꯅ ꯎꯍꯩ-ꯋꯥꯍꯩ ꯑꯣꯏꯅ ꯆꯥꯔꯁꯤꯀꯣ? ꯁꯦ ꯄꯣꯂꯥꯡꯁꯤꯗꯒꯤ ꯎꯍꯩꯁꯤꯡꯁꯦ ꯆꯥꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯎꯇꯣꯡꯆꯥꯛ 2 ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯨꯝꯅꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯗꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯨꯅꯤꯡꯅ ꯏꯟꯗꯨꯅ ꯊꯣꯏꯕꯕꯨ ꯍꯧꯗꯣꯛꯏ, "ꯚꯥꯏ, ꯇꯥꯕ꯭ꯔꯣ? ꯃꯤ ꯋꯥꯔꯤ ꯁꯥꯕꯒꯨꯝ ꯇꯧꯏꯁꯦ." "ꯇꯥꯏꯌꯦ꯫ ꯌꯦꯡꯉꯨꯁꯤꯔꯥ? ꯀꯩꯅꯣꯅ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯅꯤꯡꯗ꯭ꯔꯣ? ꯑꯁ, ꯂꯝꯍꯥꯡꯁꯤꯗ ꯇꯝꯅꯕꯒ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅ꯫ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯤ." ꯑꯁꯨꯝꯅ ꯈꯣꯡꯒꯥ ꯈꯔ ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯃꯇꯨꯡꯗ ꯎꯔꯛꯏ꯫ ꯆꯠꯂꯝꯕ ꯂꯦꯞꯄꯤ, ꯑꯅꯤꯃꯛ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯃꯥꯡꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯥꯛꯇ ꯃꯁꯛ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯐꯝꯂꯤ꯫ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯎꯇꯣꯡꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯣꯏꯅꯁꯨ ꯎꯏ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯣ ꯐꯅ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯥꯡꯗ ꯎꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯐꯖꯔꯕ ꯁꯖꯤ ꯑꯃ ꯑꯣꯟꯗꯨꯅ ꯑꯇꯣꯞꯄ ꯋꯥ ꯃꯌꯥꯝ ꯍꯧꯔꯤꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ 2 ꯑꯗꯨ ꯉꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯩ ꯇꯨꯝꯕ ꯍꯧꯒꯠꯅꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯅꯤꯡꯊꯤꯖꯩ꯫ ꯋꯥ ꯃꯈꯜ ꯁꯨꯅ ꯍꯧꯔꯤ, ꯃꯥꯒꯤ ꯋꯥꯄꯜ ꯑꯣꯏꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯩ꯫ ꯆꯤꯡꯕꯤ ꯋꯥ, ꯎꯇꯪ ꯋꯥ, ꯋꯥꯔꯤꯕꯣꯛ, ꯁꯅꯩꯕꯤ ꯋꯥ꯫ ꯂꯝꯉꯥꯟꯕꯅ ꯇꯞꯅ, "ꯋꯥꯄꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯦ ꯈꯪꯉꯦ꯫ ꯄꯥꯕꯨꯡ ꯑꯁꯤꯗ ꯂꯤꯍꯟꯁꯦ꯫ ꯑꯩꯈꯣই ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯧꯁꯤ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟꯁꯤ ꯑꯇꯩ ꯃꯐꯝꯗ ꯎꯒꯦ ꯐꯪꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯄ ꯉꯝꯒꯅꯤ ꯊꯥꯖꯔꯤꯕ꯭ꯔꯥꯅꯦ? ꯅꯈꯣꯏꯕꯨ ꯅꯣꯡꯃꯥꯏꯖꯤꯡ ꯇꯝꯄꯥꯛ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯌꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯈꯤꯁꯤ." ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯌꯥꯅꯔꯦ꯫ ꯄꯨꯂꯞ ꯍꯧꯅꯔꯒ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯄꯨꯈ꯭ꯔꯤ ꯑꯣꯏꯅ ꯎꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯅꯠꯇꯦ, ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯊꯨꯝ ꯊꯣꯛꯄ ꯄꯨꯈ꯭ꯔꯤꯅꯤ꯫ ꯃꯍꯧꯁꯥꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯆꯤꯈꯣꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯩꯗ ꯂꯣꯟꯗꯨꯅ ꯃꯩꯇꯩꯒꯤ ꯊꯨꯝ ꯑꯁꯦꯡꯕ ꯁꯥꯟꯅꯔꯝꯂꯤꯕꯅꯤ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯃꯛꯁꯨ ꯃꯥꯡꯁꯤꯜꯂꯛꯂꯕꯅꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯅꯤꯡꯉꯦꯜꯒꯤ ꯊꯨꯝꯄꯣꯡꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯇꯥꯡꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯈꯣꯝꯕꯗ ꯃꯈꯣꯏꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯐꯝ ꯑꯁꯤ ꯋꯥꯄꯜ ꯑꯣꯏꯅ ꯍꯧꯔꯝꯗꯦ꯫ ꯏꯍꯥꯡ ꯍꯥꯡꯕ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯗꯥꯡ ꯆꯥꯕ ꯂꯝꯕꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯔꯦ, ꯕꯔꯃꯥ ꯐꯥꯎꯗꯨꯅ ꯂꯂꯣꯟꯕ ꯆꯠꯅꯔꯝꯃꯤ꯫ ꯆꯤꯡꯗ ꯆꯪꯗꯨꯅ ꯎ ꯀꯌꯥ ꯂꯧꯔꯒ ꯂꯂꯣꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯔꯛꯏ꯫
ꯄꯥꯕꯨꯡ, ꯄꯥꯕꯨꯡ, ꯏꯃꯥ, ꯏꯃꯥ, ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯍꯥꯊꯨ ꯆꯦꯜꯂꯛꯏ꯫ ꯐꯅꯦꯛ ꯀꯧꯇꯛ ꯁꯦꯠꯂꯤ, ꯃꯁꯝ ꯅꯤꯡꯗꯨ ꯌꯧꯅ ꯁꯥꯡꯉꯤ, ꯃꯥꯡꯒꯤ ꯁꯥꯏ ꯑꯗꯨ ꯊꯣꯏꯕꯤ ꯁꯝꯀꯛꯇ ꯇꯨꯕꯠ ꯀꯛꯏ꯫ ꯇꯥꯅꯤꯡ ꯊꯌꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯀꯤ ꯑꯃꯧ ꯍꯥꯏꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ꯫ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯕꯅꯤ, ꯆꯍꯤ 15 ꯅꯠꯇ꯭ꯔꯒꯅ 16 ꯍꯥꯏꯔꯛꯄ ꯃꯇꯝꯅꯤ꯫ ꯈꯥ ꯋꯥꯡ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯊꯨꯡ ꯊꯨꯡꯉꯤ, ꯃꯃꯥꯒ ꯃꯄꯥꯒ ꯊꯤꯕꯗ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ, ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯈꯣꯟꯊꯥꯡꯗ ꯂꯥꯎꯔꯛꯏ꯫ "ꯍꯣ, ꯏꯅꯦꯒ ꯃꯥꯝꯃꯒꯗꯣ ꯆꯠꯈ꯭ꯔꯕꯅꯦ"꯫ "ꯍꯥ? ꯀꯩ ꯍꯥꯏꯕꯅꯣ? ꯗꯥꯝꯕ? ꯑꯁ, ꯁꯤꯗ ꯂꯥꯛꯑꯣ ꯄ꯭ꯔꯞ ꯄ꯭ꯔꯞ, ꯑꯩ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦ"꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯏ, ꯑꯗꯨꯒ "ꯗꯥꯝꯕ, ꯀꯩ ꯍꯥꯏꯕꯅꯣ? ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ"꯫ "ꯅꯪꯗꯤ ꯌꯥꯍꯧ ꯊꯦꯡꯕꯅꯤꯅ ꯏꯅꯦꯒ ꯃꯥꯝꯃꯒꯅ ꯆꯠꯈꯤꯕꯗꯣ ꯈꯪꯉꯝꯃꯔꯣꯏꯅꯦ ꯑꯉꯥꯎꯕꯤ"꯫ ꯑꯉꯥꯎꯕꯤ ꯍꯥꯏꯁꯤꯅꯤꯅꯦ꯫ "ꯉꯁꯥꯏ ꯌꯥꯀꯥꯏꯔꯣꯜ ꯁꯛꯂꯛꯄ ꯑꯃꯝ-ꯃꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗꯨꯗꯅꯦ, ꯏꯅꯦ ꯍꯣꯏ, ꯑꯇꯩ ꯈꯨꯟꯒꯤ ꯃꯤ ꯈꯔꯒ ꯇꯧꯔꯒ ꯆꯠꯈ꯭ꯔꯕꯅꯦ꯫ ꯅꯪ ꯍꯧꯒꯠꯂꯒ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯧ, ꯁꯥꯟꯅꯕꯁꯨ ꯁꯥꯟꯅꯃꯤꯟꯅꯧ, ꯃꯣꯏ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯣꯅ ꯍꯥꯏꯔꯝꯃꯦ"꯫ ꯑꯁ, ꯗꯥꯝꯕ, ꯀꯌꯥꯝ ꯂꯥꯞꯀꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯗꯨꯕꯣ? "ꯌꯥꯝ ꯂꯥꯞꯄꯦ ꯍꯥꯏꯕꯅꯤꯗ, ꯆꯤꯡꯒ ꯌꯥꯝꯅ ꯂꯥꯜꯂꯒ ꯆꯠꯂꯦꯅ ꯍꯥꯏꯌꯦ꯫ ꯍꯣꯔꯦꯟ ꯐꯅ ꯊꯦꯡꯉꯅꯤ ꯏꯅꯦ ꯍꯣꯏ ꯂꯥꯛꯄꯗꯗꯤ"꯫ ꯑꯁ, ꯗꯥꯝꯕ, ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯤꯕꯣ, ꯑꯗꯣ ꯏꯕꯥꯅꯤ ꯆꯠꯂꯨꯁꯤꯔꯥ? "ꯑꯦ, ꯉꯝꯃꯣꯏ ꯉꯝꯃꯣꯏ, ꯑꯩ ꯇꯜꯂꯤꯀꯣ꯫ ꯑꯗꯒꯤ ꯅꯪꯗꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯕꯁꯨ ꯌꯥꯗ꯭ꯔꯤ, ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯕ"꯫ ꯑꯗꯣ ꯗꯥꯝꯕ, ꯑꯩ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯑꯩꯁꯨ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯁꯥꯟꯅꯕ ꯆꯠꯅꯤꯡꯉꯦ, ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯄꯤꯔꯨꯛ ꯍꯦꯛꯄ, ꯐꯧ ꯆꯔꯣꯡ ꯈꯨꯟꯕ ꯆꯠꯅꯤꯡꯉꯦ꯫ ꯑꯩ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯏꯃꯥꯅꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ, ꯑꯗꯨꯒ ꯄꯥꯕꯨꯡꯅꯁꯨ ꯌꯥꯗꯦ, ꯗꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯤꯁꯦ ꯑꯩ ꯍꯤꯡꯒꯣꯜꯁꯤꯗꯒꯤ ꯃꯄꯥꯟ ꯑꯃꯇ ꯊꯣꯛꯇ꯭ꯔꯦ"꯫ "ꯌꯥꯔꯦꯀꯣ, ꯌꯥꯔꯦ, ꯈꯔ ꯉꯥꯡꯉꯗꯤ꯫ ꯂꯥꯛꯑꯣ, ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛꯀꯅꯦ ꯊꯥꯎꯔꯁꯤ, ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ꯫ ꯑꯗꯩꯗꯤ ꯑꯁꯤꯗ ꯑꯩꯅ ꯇꯧꯊꯣꯛꯏꯁꯦ, ꯑꯁꯤꯗ ꯉꯔꯥꯡ ꯑꯩꯅ ꯄꯨꯔꯛꯄ ꯕꯨꯀꯨꯜ ꯄꯥꯝꯕꯤꯗꯣ ꯑꯗꯨꯒ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨꯒꯗꯣ ꯊꯥꯔꯨꯁꯤ"꯫ ꯑꯌꯥ, ꯗꯥꯝꯕ, ꯑꯍꯥꯟꯕ ꯄꯥꯜꯂꯛꯄ ꯂꯩꯍꯥꯎꯗꯣ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯤꯟꯒꯦꯀꯣ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯦꯝꯆꯥ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯎꯛꯇꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ, ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯞꯊꯕ ꯈꯣꯟꯖꯦꯜꯗ꯫ "ꯃꯈꯣꯏ ꯃꯄꯥ, ꯏꯆꯥꯁꯦ ꯍꯟꯗꯛꯇꯤ ꯆꯍꯤ 19 ꯆꯪꯂꯛꯇꯣꯏꯅꯦ, ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯦ꯫ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯊꯣꯛꯏꯒꯕ? ꯁꯨꯛ ꯀꯨꯏꯕꯁꯦ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯗꯅ ꯂꯩꯔꯛꯂꯤ, ꯃꯇꯝ ꯑꯁꯤꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯃ ꯑꯣꯏꯕꯅꯦ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯌꯥꯅ ꯄꯨꯟꯅ ꯆꯠꯄ ꯎꯔꯒ ꯂꯝꯕꯟ ꯃꯔꯨꯝꯗꯒꯤ ꯅꯨꯡꯁꯤ ꯅꯨꯡꯁꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩꯕꯁꯦ ꯎꯔꯒ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯤ ꯃꯆꯤ ꯑꯃ ꯆꯤꯡꯈꯠꯇꯨꯅ ꯃꯤꯠꯀꯤ ꯂꯦꯞꯄꯣ ꯍꯥꯏꯕ ꯌꯥꯗꯅ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯆꯩ꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯃꯃꯥ ꯇꯣꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯅꯤ, ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ, ꯃꯄꯨ ꯃꯥꯒꯤ ꯂꯤꯂꯥꯅꯤ, ꯌꯦꯡꯕ ꯇꯥꯔꯦꯗꯅ"꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝꯗꯨꯒꯤ ꯊꯧꯗꯣꯛꯇꯣ꯫ "ꯂꯥꯏ ꯍꯩꯔꯨ ꯀꯥꯔꯨꯗꯣꯏꯅꯤ, ꯏꯃꯥ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯞꯆꯜꯂꯨꯒꯦ, ꯅꯪ ꯁꯨꯃꯥꯡꯗꯒꯤ ꯂꯩꯁꯤꯡꯁꯦ ꯈꯔ ꯍꯦꯛꯂꯛꯎ, ꯁꯦ ꯂꯩ ꯄꯣꯂꯥꯡꯁꯦ ꯄꯨꯈꯣ"꯫ ꯃꯈꯣꯜ ꯌꯥꯡꯉꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯍꯤ 9 ꯅꯠꯇ꯭ꯔꯒꯅ 10 ꯍꯥꯏꯔꯛꯄ ꯃꯌꯥꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯇꯥꯡꯗꯨꯅꯤ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯂꯩ ꯃꯈꯜ ꯈꯔ ꯍꯦꯛꯇꯨꯅ ꯍꯥꯞꯆꯤꯜꯂꯤ ꯄꯣꯂꯥꯡ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯟꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯍꯩꯔꯨ ꯀꯥꯕ ꯆꯠꯂꯤ꯫ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯃꯀꯣꯛ ꯀꯨꯞꯇꯨꯅ ꯂꯩꯐꯥꯎ ꯆꯦꯜꯂꯤꯕꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯥꯎꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯂꯩꯐꯥꯎ ꯐꯥꯎꯔꯛꯏ꯫ "ꯍꯥꯏ ꯍꯥꯏ ꯇꯥꯏꯕꯪ ꯆꯥꯎꯗꯕ ꯆꯥꯎꯗꯕꯤꯁꯥ, ꯅꯃꯥ ꯑꯩꯒꯤ ꯈꯨꯌꯥꯗ ꯇꯧꯖꯤꯡ ꯍꯩꯔꯥꯡ ꯑꯆꯨꯝꯕ ꯂꯩꯔꯥꯡ ꯑꯃꯗꯤ ꯑꯍꯦꯟꯕ ꯀꯠꯇꯨꯅ ꯏꯈꯨꯌꯥꯗ ꯆꯪꯖꯕꯗꯤ ꯅꯕꯨꯗꯧ ꯑꯣꯏꯕ ꯑꯩꯅ ꯅꯪꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗꯣ ꯀꯂꯛ ꯇꯥꯛꯂꯝꯂꯒꯦꯀꯣ ꯏꯃꯣꯃꯣ꯫ ꯏꯃꯣꯝ ꯅꯪꯕꯨ ꯑꯄꯪꯕꯤ, ꯅꯪꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯅꯃꯣꯝꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯅꯪꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯗꯦꯗꯣ꯫ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯇꯥꯡꯕ ꯈꯨꯃꯝꯂꯦꯟ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ
ꯆꯥꯛꯃꯥꯡ ꯆꯥꯗꯅ ꯄꯂꯦꯝ ꯄꯟꯊꯨꯡꯅꯤꯖꯕ ꯑꯗꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝꯗ ꯁꯥꯐꯣꯡꯂꯛꯀꯗꯧꯔꯤꯗꯣ ꯏꯃꯨꯡ ꯈꯪꯈꯤꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯑꯃꯥꯏꯕꯦꯝꯃꯒꯤ ꯂꯩꯐꯥꯎ ꯑꯗꯨ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯦꯝꯆꯥ ꯄꯤꯛꯂꯕ ꯃꯆꯥ ꯑꯗꯨ ꯄꯣꯗꯨꯅ ꯂꯂꯣꯟꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯜꯂꯦ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯀꯣꯛꯇ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕ ꯐꯤꯖꯦꯜ ꯑꯉꯧꯕꯅ ꯂꯩꯇꯦꯡꯕ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯐꯕ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯆꯥꯅꯨꯄꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯗꯤ ꯏꯟꯊꯣꯛꯅ ꯀꯟꯒꯗꯧꯔꯤꯗ꯫ ꯃꯥꯕꯨ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯗꯅ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯊꯝꯃꯨ꯫ ꯑꯗꯨꯒ ꯃꯥꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡ ꯇꯝꯂꯒꯦ ꯍꯥꯏꯔꯅꯤꯗꯣ꯫ ꯃꯥꯕꯨ ꯄꯨꯟꯒꯦꯗꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯊꯝꯕ ꯄꯥꯝꯂꯕꯗꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯜꯍꯟꯒꯅꯨꯀꯣ꯫ ꯁꯦ, ꯁꯤꯒꯤ ꯆꯩꯁꯨ ꯑꯁꯦ ꯑꯩꯅ ꯏꯁꯨꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯜ ꯊꯣꯛꯄꯗꯁꯨ ꯃꯁꯤ ꯊꯥꯍꯟꯒꯅꯨ꯫ ꯃꯈꯨꯠꯇꯒꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯑꯁꯣꯡꯕ ꯎꯃꯪ ꯑꯗꯣꯝꯗ ꯆꯪꯈꯔꯦ꯫ ꯑꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯈꯪꯂꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯥ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯅ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ? ꯃꯄꯨ ꯃꯥꯒꯤ ꯂꯤꯂꯥꯗꯤ ꯀꯥꯏꯐꯗꯦꯗꯣ꯫ ꯀꯩꯅꯧ ꯁꯦꯠꯅꯧ ꯇꯝꯂꯝꯂꯕꯅ ꯀꯨꯝꯖꯥ ꯃꯁꯤꯡꯁꯨ ꯁꯨꯖꯜꯂꯛꯂꯦ꯫ ꯇꯥꯎꯖ ꯂꯩꯔꯥꯡꯁꯨ ꯍꯩꯃꯣꯟ ꯐꯥꯔꯛꯂꯦ꯫ ꯆꯤꯡꯌꯦꯜ ꯂꯩꯔꯥꯡꯁꯨ ꯂꯩꯁꯥꯠ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯀꯧꯕꯤ ꯃꯍꯥꯛꯅꯗꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯀꯨꯏꯅ ꯂꯩꯌꯨ ꯇꯝꯗ꯭ꯔꯕꯣꯏ꯫ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯀꯥꯗꯁꯨ ꯄꯟꯊꯨꯡ ꯃꯥꯗꯤ ꯌꯧꯗ꯭ꯔꯦꯗꯣ꯫ ꯗꯥꯝꯕ, ꯅꯪꯁꯦ ꯑꯁꯥꯝ ꯐꯖꯩꯁꯦ ꯀꯩꯒꯤꯅꯣ? ꯑꯗꯣ ꯅꯪꯅ ꯐꯠꯇꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯒꯦ ꯌꯥꯗꯦ꯫ ꯅꯪꯁꯨ ꯑꯗꯨꯝ ꯑꯩꯒ ꯂꯩ꯫ ꯅꯣꯡꯃꯇ ꯅꯣꯏ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯩꯁꯦ ꯌꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯪꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯈꯪꯉꯕꯣ? ꯅꯪꯒ ꯑꯗꯨꯝ ꯂꯩꯔꯗꯤ ꯑꯩꯗꯤ ꯌꯥꯔꯦꯗ, ꯃꯣꯏ ꯑꯇꯩ ꯇꯤꯟꯅꯗ꯭ꯔꯁꯨ꯫ ꯑꯗꯣ ꯂꯩꯍꯥꯎꯗꯣ ꯄꯣꯡꯕ ꯍꯧꯔꯛꯏ꯫ ꯑꯍꯥꯟꯕ ꯄꯥꯟꯕꯗꯣ ꯅꯪ ꯆꯤꯡꯅꯦꯅ ꯍꯥꯏꯗꯥꯏꯅꯦ? ꯂꯤꯡꯖꯦꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯤꯡꯗꯣꯏꯅꯦ꯫ ꯇꯨ, ꯑꯩꯒꯤ ꯁꯝꯁꯦ ꯁꯥꯡꯉꯗ꯭ꯔꯥ? ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯀꯣꯏꯒꯛꯅꯅ ꯀꯛꯂꯤꯕ ꯃꯥꯒꯤ ꯁꯥꯏꯅ ꯖꯨꯝ ꯖꯨꯝ ꯇꯥꯔꯤ꯫ ꯇꯔꯥꯎ ꯇꯔꯥꯎꯔꯤꯕ ꯃꯤꯠꯆꯥ ꯑꯅꯤ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯀꯌꯥ ꯇꯝꯕꯗꯤ ꯊꯃꯣꯏ ꯃꯥꯁꯨ ꯏꯊꯛꯍꯜꯂꯤ꯫ ꯈꯨꯠꯁꯦꯝꯒꯤ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕ ꯌꯥꯎꯗ꯭ꯔꯕ ꯏꯆꯝ ꯆꯝꯕ ꯁꯛꯇꯝꯅꯤ꯫ ꯇꯕꯥꯔꯕ ꯆꯤꯟꯕꯥꯜꯅ ꯃꯍꯥꯛꯁꯨ ꯃꯨ ꯅꯣꯛꯂꯤ꯫ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯂꯤꯕꯅꯤ꯫ ꯈꯗꯥꯡꯒꯤ ꯁꯝꯕꯨꯜꯗꯨꯁꯨ ꯃꯍꯥꯛꯀꯤꯅꯤ꯫ ꯇꯞꯅ ꯏꯪꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯒꯤ ꯂꯣꯏꯅꯅ ꯀꯧꯖꯔꯛꯏ ꯅꯨꯄꯤ ꯃꯍꯥꯛꯄꯨ꯫ ꯂꯤꯡꯖꯦꯜ, ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ꯫ ꯀꯩ ꯍꯥꯏꯒꯦ ꯗꯥꯝꯕ? ꯆꯤꯡꯉꯒ ꯀꯧꯔꯛꯏꯁꯤꯅ? ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯥ? ꯍꯪꯉꯨꯅꯦ꯫ ꯀꯩ ꯋꯥꯅꯣ? ꯁꯠ ꯁꯠ ꯍꯪꯖꯧꯀꯣ꯫ ꯉꯁꯤ ꯍꯪꯍꯧꯗ꯭ꯔꯗꯤ ꯃꯇꯨꯡꯗ ꯍꯪꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏꯀꯣ꯫ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯖꯔꯛꯏ꯫ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯍꯥꯏꯈꯤꯗ꯭ꯔꯤꯕ ꯋꯥꯍꯩ ꯑꯃ ꯆꯤꯟꯕꯥꯜꯗꯒꯤ ꯈꯪꯊꯣꯛꯊꯣꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ꯫ ꯂꯤꯡꯖꯦꯜ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯑꯩꯒꯤ ꯂꯩꯍꯥꯎ ꯄꯤꯕ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯒꯦ꯫ ꯗꯥꯝꯕ, ꯑꯩ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯑꯝꯇ ꯊꯥꯔꯨꯈꯤꯒꯦꯀꯣ꯫ ꯅꯪ ꯑꯗꯨꯝ ꯐꯝꯍꯧꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯄꯥꯏꯈꯣꯝꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯆꯕꯨꯟ ꯆꯕꯨꯟ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄ ꯑꯗꯨ ꯌꯦꯟ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯊꯥꯔꯤꯕ ꯂꯤꯡꯖꯦꯜꯅ ꯎꯔꯛꯏ꯫ ꯆꯤꯟꯕꯥꯜꯗ ꯃꯨꯔꯨ ꯃꯨꯔꯨ ꯁꯣꯜꯂꯤ꯫ ꯀꯥꯏꯗ ꯑꯣꯏꯖꯥꯠꯅꯣ ꯃꯣꯏꯅ ꯍꯦꯛ ꯄꯨꯟꯅ ꯄꯨꯟꯅ ꯆꯠꯂꯤꯁꯤꯕꯣ? ꯑꯩꯁꯨ ꯆꯠꯅꯤꯡꯉꯦ꯫ ꯗꯥꯝꯕꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯪꯗꯦꯅꯦ꯫ ꯆꯠꯂꯨꯁꯤ ꯍꯥꯏꯒꯦꯕꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯃꯤ꯫ ꯃꯈꯨꯠ ꯃꯁꯥ ꯍꯨꯟꯗꯣꯛꯄ ꯂꯣꯏꯔꯒ ꯉꯁꯥꯏ ꯃꯣꯏ ꯑꯅꯤꯅ ꯐꯝꯂꯝꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯄꯥꯏꯈꯣꯝꯕ ꯂꯩꯕ ꯎꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯥꯡꯒꯣꯜꯂꯣꯝꯗ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯗꯨꯅ ꯃꯃꯥꯅ ꯁꯤꯟꯅꯕꯤꯕ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯅꯣꯡꯃꯇꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗ ꯍꯤꯛꯇꯣꯛꯇꯕ ꯅꯨꯡꯁꯥ ꯑꯗꯨ ꯆꯠꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ
ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯕ ꯇꯧꯗꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯔꯛꯂꯤ ꯅꯨꯖꯥ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯋꯥꯡꯃꯗ ꯂꯥꯟꯈꯤꯕ ꯑꯗꯨ꯫ ꯃꯥꯡꯗ ꯎꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯕꯖꯥꯔ ꯍꯦꯜꯂꯒ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄꯒꯨꯝ ꯅꯥꯞꯄꯗ ꯇꯥꯔꯛꯏ꯫ ꯑꯗꯨꯃꯛ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯏ꯫ ꯀꯨꯟ ꯑꯅꯤ ꯑꯍꯨꯝꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯀꯣꯔꯧ ꯃꯉꯥꯛꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯤꯕꯣꯏꯔꯦ꯫ ꯃꯁꯦꯛ ꯃꯉꯥꯟ ꯈꯛꯇ ꯉꯥꯏꯔꯦ꯫ ꯅꯣꯡꯆꯨꯞꯁꯤꯡꯗꯨ ꯂꯥꯟꯊꯈꯔꯦ꯫ ꯂꯤꯡꯖꯦꯜ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯁꯥꯗ ꯆꯣꯛꯊꯕ ꯐꯥꯎꯔꯛꯏ꯫ ꯑꯍꯥꯡꯕ ꯑꯗꯨꯗ ꯃꯅꯤꯡ ꯃꯃꯥꯡ ꯑꯀꯣꯏꯕ ꯑꯗꯨ ꯄꯨꯝꯕ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯥꯡ ꯅꯥꯔꯛꯃꯨꯛꯁꯨ ꯉꯥꯛꯇ ꯉꯥꯏꯔꯝꯂꯦ꯫ ꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯅꯥꯛꯇ ꯍꯧꯔꯝꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯈꯨꯗꯤꯡꯃꯛꯅ ꯃꯅꯥꯛꯇ ꯅꯛꯅꯕꯣꯏ ꯈꯜꯂꯤ꯫ ꯆꯤꯟꯗ ꯀꯞꯂꯤ ꯁꯣꯡꯗꯨꯅ ꯀꯧꯔꯒ ꯆꯦꯜꯂꯛꯏ꯫ ꯏꯃꯥ, ꯕꯥꯕꯥ, ꯗꯥꯝꯕ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯅꯣꯏ ꯑꯩꯕꯨ ꯂꯧꯕ ꯑꯝꯇ ꯂꯥꯛꯑꯣ꯫ ꯗꯥꯝꯕ! ꯄꯥꯈꯠꯄꯒꯤ ꯃꯌꯥꯏꯅ ꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯆꯩꯁꯨ ꯑꯗꯨ ꯈꯨꯠꯇꯒꯤ ꯅꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯅꯤꯡꯉꯣꯟ ꯃꯥꯒꯤ ꯈꯨꯕꯝ, ꯅꯤꯡꯉꯣꯟ ꯃꯥꯒꯤ ꯁꯥꯟꯅꯐꯝ, ꯅꯤꯡꯉꯣꯟ ꯃꯥꯒꯤ ꯌꯥꯇꯥꯐꯝ ꯍꯥꯏꯕꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯕꯣꯏ꯫ ꯃꯥꯡꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯃꯑꯣꯡ ꯁꯥꯐꯣꯡꯂꯦ ꯈꯪꯍꯧꯗꯦ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯐꯝ ꯑꯗꯨ ꯋꯥ ꯉꯥꯛꯇꯅ ꯁꯤꯟꯕ ꯊꯨꯡꯅ ꯍꯧꯈ꯭ꯔꯦ꯫ ꯄꯨꯡꯂꯝꯃꯤ ꯑꯃꯈꯛ ꯊꯝꯃꯤꯗꯣ ꯃꯐꯝ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ꯫ ꯏꯕꯣꯍꯜ ꯍꯣꯏꯁꯨ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯡꯅ ꯆꯠꯂꯤ꯫ ꯂꯝꯕꯤ ꯑꯗꯨ ꯏꯅꯧ ꯅꯧꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯝꯍꯣꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯇꯨꯝꯍꯣꯡ ꯂꯥꯏꯔꯦꯝꯕꯤ ꯈꯨꯔꯨꯝꯖꯔꯝꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯃꯤꯠꯂꯨ ꯐꯤꯔꯥꯡ ꯏꯍꯧꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯨꯡꯁꯨ ꯃꯩ ꯑꯃꯠꯇ ꯊꯥꯟꯗꯦ꯫ ꯄꯨꯡꯃꯝꯃꯝꯗꯨꯅ ꯂꯩ꯫ ꯏꯕꯣꯍꯜꯅ, ꯆꯥꯗꯣꯡꯕꯤ, ꯏꯄꯥ ꯂꯥꯛꯏꯅꯦ ꯅꯪꯕꯨ꯫ ꯊꯣꯔꯛꯎꯅꯦ, ꯃꯩꯒꯗꯣ ꯄꯨꯊꯣꯔꯛꯎꯅꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯛꯇꯨꯅ ꯂꯥꯛꯏ꯫ ꯃꯥꯃꯥ, ꯂꯤꯡꯖꯦꯜꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯕꯖꯥꯔ ꯐꯥꯎꯕꯗꯤ ꯊꯤꯔꯨꯕꯅꯦ꯫ ꯃꯤꯅ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯈꯤꯅ ꯍꯥꯏꯕꯗꯨꯗ, ꯑꯗꯨꯕꯨ ꯑꯩ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯤꯝꯆꯥ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ꯫ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯩꯅꯤꯡꯊꯧ ꯀꯥꯗ ꯆꯪꯏ꯫ ꯈꯟꯕꯗꯨꯃꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯩꯁꯨ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯀꯞꯂꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯕꯕꯥ, ꯆꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯁꯦ꯫ ꯈꯨꯜꯒꯤ ꯃꯅꯤꯡꯊꯧꯖꯥꯎꯒꯤꯗ ꯆꯠꯁꯦ꯫ ꯏꯆꯥꯗꯣ ꯊꯤꯔꯨꯁꯦ, ꯃꯇꯝ ꯍꯦꯟꯈ꯭ꯔꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯆꯠꯂꯤ꯫ ꯈꯨꯟꯒꯤ ꯃꯥꯏꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯖꯥꯎꯒꯤ ꯃꯌꯨꯝꯗ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯇꯝꯗꯨꯅ ꯅꯤꯡꯊꯧꯖꯥꯎꯅ ꯂꯨꯆꯤꯡꯗꯨꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯤꯡꯖꯦꯜꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯄꯨꯡ ꯃꯣꯏꯕꯨꯡ ꯂꯧꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯌꯥꯝ ꯍꯨꯝꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯍꯥ ꯑꯍꯜ ꯈꯥꯛꯇꯅ ꯊꯣꯔꯛꯇꯨꯅ ꯊꯤꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦꯗꯣ꯫ ꯅꯨꯡꯌꯥꯏꯁꯕꯨ ꯂꯥꯜꯂꯛꯑꯦ꯫ ꯃꯃꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯊꯤꯔꯛꯏ꯫ ꯀꯣꯟꯅ ꯊꯪꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4ꯒꯤ ꯂꯩꯀꯥꯏꯔꯣꯟꯅ ꯁꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯤꯡꯊꯦꯡꯖꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯆꯤꯟꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯎꯔꯦ ꯏꯆꯥ꯫ ꯑꯅꯛꯄꯗ ꯂꯩ ꯁꯥꯠꯄ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯂꯥꯇꯣꯟ ꯑꯃꯗ ꯍꯦꯛꯇꯨꯅ ꯄꯨꯔꯛꯎ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯇꯣꯟ ꯑꯃꯒ ꯂꯩ ꯈꯔꯒ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯗ ꯁꯤꯟꯅꯔꯦ꯫ ꯅꯤꯡꯊꯦꯝꯖꯥꯎꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯪꯉꯨ, ꯂꯧꯀꯣꯏ ꯑꯁꯤꯗ ꯊꯤꯌꯨ꯫ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯨꯗꯝ ꯑꯃꯗꯤ꯫ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯟꯊꯣꯔꯛꯑꯦ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯏꯕꯣꯍꯜꯅ ꯎꯔꯛꯏ꯫ ꯈꯣꯡꯖꯦꯜ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯆꯩꯁꯨ ꯑꯗꯨꯕꯨ ꯈꯨꯟꯒꯠꯀꯦ ꯇꯧꯕꯗ ꯃꯥꯂꯦꯝ ꯂꯩꯃꯅ ꯐꯥꯖꯤꯟꯕꯒꯨꯝꯅ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯅꯤꯡꯊꯦꯝꯖꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯣꯍꯜ,
mi kharaga ima maibi ahum kौख्रबनी लांगोन ओंदुना ताइबंगलिना सानाबादो मतम लोइरबनी काथो लाओ लाओ नसाना उदो सिंदु नसागे थौरमसे मपुंग फाहनसे अखोय मयाम अमा खांगदुना हाय हाय इमोसा नने मेमसादो लोकतो कुमदुना मसादो सिंगतोहलो असुमना पोरौना तरंग तरंग थोरकपा मतमदुदनी लिकलु लाइरेंबी इमा साफोंगले चहीगी ओइना ngasi साफोंगलिबा नुमित असि खक्तनी हराव मथोय काबियु तै मतमददि हराव मथोय काबे यादे हाइना इमा अमाइबिना लाइफाउसिलई इंगेनगी तराहुंदोयनि पानबा याइफरबा कोरो अमति थांसा नुमित असिदा लिकलु लाइरेंबी इमा साफोंगले नुमित अदुगी मतुंग था अहुम फरकपदा लिंगजेन महाकिदी ममा मपा ओइने लेरंबा इबोहोल अमदी मेमसा अनि अदु इमुंगदा लौहिदाक थक्तुना थवाई थारी पाइखोंबा वा मचित अमता ngankhidre सजीबु संगकपा मतमने लेहाउ लेरेन महाक्सु फुगाइना सालगले पाइखोंबना कनादसु मखोगी हिंगोला लेहाउ अदु हेखंदे हेकपे हेक फंगलिबा लेहाउ खुदिमक हेक्तुना युम मदुदगी कोम थांदोरकले तुंगहन्ना कनादसु येंगलमदे माना लापदा नुमिना चिंगा तमलकपा मतम हाइबदो ओइरे मागी नुसिबिना लैरिबा खुबम मदुदा लाई सेक्सु माना लैरिबा मनाक अदुदा तपना फमथरई अदुगा लपसांग लापगी वारबा हक्सांग अदु सोर थबेत थबेत होंदुना तपना हाइरई लिंगजेल थोबी तु कईनो खंगरा अइना पुरकलिबसे येंगुतु नंगना यामना पामजखिबा नंगैना थामिनखिबा लेहाउ लेरेंदुने नंगु नंगी समयामना सांगिना अइगोंदा थेतपियोना हाइरमदाइने अहानबा सातपा लेहाउदो नंगी उइनि हाइनाइने अइना नंगी ननाक्ता लाक्तबदो नंगैबु हरौब्रो नंगैना थरबा लेहाउसे मीना हेखिगलरा खना अइ नहानदगी समदुना लैरिबने ngasi ai nंगी ननाक्ता लेहाउ पुदुना लाई लाओ ai चिंबिगे नंगी समदा ai कनागा लेहाउ हाइना थनमिनो मफम अदुदा नंग लेथबु मफमदो ai कुप अमता लैनिंगदे नंग नथंदा चली कइगिनो ai हौरमदि कइगिनो असि हाइदुना नुपा होयबसु थमोय पीना कपी वरी लीबा लोइरकपा मिकुप अदुदसु पाइखोंबा दिकपली मिलु पिरांगदो फाजिनबा ngमदना साइदमना जेंथरकली वरी तारमलीबा मखोहेसु कपतबा अमता याउद्रे लोइना कपनरी पाइखोंबना तपना हाइरई नबे लिकलु लाइरेंबी महक्ति मोंदो कोयक्ट्रे नखोय लाउ कोय सासा नखोयना वा लौरिबा असिगी अकोइबदा सजी उरबदी उनिंग चंगना खोइरमचौ नबेन की सायुनिको लाओ लाओ नबेन दा टिकता कायदना चतनबा हैजनी जरूर सिलाओ असुमना मखोय पुन्ना लाई खुरुमलगा थोरकले लौंगानबना तपना हंजरई इपादी युमदा मुहना हलुद्रबरा पाइखोंबा होय हाइबगो मंगक अदु नोमलई अदुगा मखा तारई इसा सा मांगदा उइबा असि ngमलोगलोक कौई मदु लाथोअबदी मतुंगदा बलोक कौगनी नकोई अमंबा लोकदा चतकनी सेसे मतेंग ओयुको नकोइना चतपदा असि हाइरगा मैनम खरा पिरगी अदुगा नकोइना लाइबा नोमाइजिंग तंपाक लेरे अदुम चलो फजना हलकपदा इपागी नाक्ता चंगदा उको असुमना मखोय लोइना लाए अवा नुंगाई कया थेंगनरबा मतुंगदा नोमाइजिंग तंपाक योरक अदुना सही यामलबा खुदना हकपा अरीबा ट्राइबल सिंगना सिजिनरंबा खुदसागी ओइबा तोंगान पोटलपसिंगी मरमदा नुमित मंगानी सुमना थिलकलबा मतुंगदा मखोय लोइना अमुक हलई हलकपदा पाइखोंबा अमदी खुनगी लमथोंफम ओइरिबा युम अदुदना लैरिबा अहल लमन पुंबा उनरमी मतम खरगी मतुंगदा इरांग लांगी एमयूदो मकोय तरासु मोमोय मिनुक तमली
ꯂꯝꯉꯥꯟꯕ, ꯊꯣꯏꯕ, ꯂꯨꯍꯦꯟꯕ, ꯔꯣꯁꯤꯌꯥ, ꯂꯨꯌꯤꯅꯥ, ꯁꯅꯥꯇꯣꯝꯕꯤ, ꯕꯤꯃꯣꯜ, ꯑꯕꯦꯝꯃ, ꯌꯥꯏꯐꯕꯤ, ꯑꯩꯈꯣꯏ ꯌꯥꯌꯥ ꯂꯥꯎꯅ ꯂꯩ꯫ ꯂꯝꯉꯥꯟꯕ: ꯑꯗꯣ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯉꯟꯅ ꯆꯠꯁꯤꯀꯣ, ꯑꯗꯨꯒ ꯏꯄꯥ ꯄꯥꯏꯈꯣꯝꯕꯗ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯂꯝꯁꯤ꯫ ꯉꯟꯅ ꯂꯣꯏꯁꯤꯟꯅꯧꯀꯣ, ꯏꯕꯦꯜꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯗꯣ ꯌꯥꯎꯕ ꯅꯪꯅꯕ꯫ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯅꯕ ꯍꯥꯏꯅꯗꯨꯅ꯫ ꯏꯉꯦꯟꯒꯤ 18ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯍꯩ ꯂꯥꯛꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤ꯫ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ 10ꯁꯨ ꯅꯣꯡꯃꯤ ꯌꯥꯎꯔꯤ꯫ ꯅꯨꯡꯁꯥ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯅꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯆꯠꯄ ꯌꯥꯎꯈ꯭ꯔꯦ ꯑꯍꯟ ꯌꯧꯔꯛꯄꯗꯨꯒꯤ ꯆꯠꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯗꯨꯅ꯫ ꯃꯣꯏ ꯅꯨꯄꯥ 4ꯃꯨꯛ ꯈꯛ ꯂꯩꯍꯧꯔꯤ꯫ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯤ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯝꯉꯥꯟꯕꯅ, ꯏꯄꯥ, ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯔꯥꯎꯅ, ꯐꯔꯦ, ꯍꯜꯂꯣꯀꯣ, ꯅꯤꯡꯊꯤꯅ ꯆꯠꯂꯨ꯫ ꯍꯣꯏ ꯏꯄꯥ, ꯑꯗꯣ ꯁꯤꯝꯇ ꯂꯧꯁꯟꯕꯤꯌꯨ, ꯅꯆꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯝꯖꯕ ꯑꯆꯝꯕ ꯈꯨꯗꯣꯜꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯍꯔꯥꯎꯅ ꯄꯤꯔꯛꯂꯤꯕ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯅꯣꯡꯃꯤ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯍꯧꯔꯤ꯫ ꯄꯥꯏꯈꯣꯝꯕ ꯀꯔꯤꯅꯣ ꯈꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯌꯦꯡꯗꯨꯅ ꯅꯥꯜꯂꯤ꯫ ꯄꯤꯔꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯃꯥꯏ ꯈꯨꯗꯤꯡꯒꯤ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯄꯥꯏ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯨꯝꯖꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯏ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ꯫ ꯄꯥꯏꯈꯣꯝꯕ ꯇꯁꯦꯡꯅ ꯃꯃꯥ ꯃꯄꯥꯅ ꯂꯧꯕ ꯀꯌꯥꯔꯛ ꯂꯥꯛꯂꯕꯁꯨ ꯑꯜꯂꯣꯏ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯊꯧꯅꯤ ꯂꯤꯡꯖꯦꯜꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕ ꯑꯗꯨ꯫ ꯃꯊꯟꯇꯅ ꯁꯦꯝꯒꯠ ꯁꯥꯒꯠꯆꯗꯨꯅ ꯇꯞꯅ ꯄꯥꯡꯈꯠꯂꯛꯂꯤꯕ ꯃꯃꯤꯠ 2 ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯁꯣꯜꯂꯛꯏ꯫ ꯆꯩꯁꯨꯗꯒꯤ ꯁꯂꯥꯏꯋꯥꯄꯜ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯦꯞꯇꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯏꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯕꯤꯔꯤꯕ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫